ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯑꯩꯒꯨꯖꯝꯅ ꯇꯔꯥꯃꯔꯨꯛ ꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ngasi late night story kuntraga nipan suba tangkak ngarang sandukjagiba thorom asi amuk hanna sandukjagadaba ngasigi makha oijagadaba asi tangkak asida amuk punchinjaraga hariba kuntraga nipan suba tangkak asida case ani punchinjaraga miyamgidama khudol tamjari Tokiba Todog si Mumbai the Tokiba a saying but Todog Makani. Yum played a malatum. Yum Asida Global City Flat Koba Mumbai da Ledum. Wafam Masida Tonga Tongan but Tabuk Toba musing flat Asida Ledum. Adubu, hide a flat Asida Noma. Makoi Makoi imung the lady washroom da, high from Kangdamana Mamakaknamlam. Masigi matungda karino haiduna makoi flat adu delivery music imung amaga hangnaki asumna numit nini humne hukirame masigi matungda makoi gi landlord adu da pau piki makoi ne leriba ka asida namtiba maname adu rabadi kadai digina amukta yengbiu haiduna masigi matungda landlord laki amadi mahakna check tobu matamda thangi sengnamak haipong khangdaba manam amakhak imung asida namkirame tongan ba flat asida leriba ka sing check todun yengbu matamda su haipong khangdaba manam amakap namki masigi matungda pipeline adubu sengba miyo sing pipeline cleaner kangugi miyo khara landlord aduna nek khiram amadi mahak ki flat adugi makha thangwada reba yum adudagi chentharakba pipe sing adugi punchilakba machin aduda check tongnana nabagidam haki matam aduda cleaner sing aduna laklaga sengdokpa hukhiram asumna sengdokpa hauba matam asidadi ahanbada pipe adu thugaiduna makoina chenthaба ngamdaba loinana phunjenba kari kari leiramgani haiduna leiramliba sing adu makoina tapna thugairaga chenthalami masida sa matum manba sagi posak maba sagi hakchang manba part khara yawu urami masida makoina khanki kanaguma imung adu leiriba music mayam adugi marakta imung kharana sa haming natraga tongan bachaba yaba sa sing tongba thakpadigi makoina season aribo washroom adugi manungda makoina thadaraga madu sing thadaraga flush tor poirangani asumna khanki yamna ngaklibo wafamdi asumna khajik makoina tengthokpa hobu matamda sadong sing aduda migi khunaubi khongnaubi asina chingba yaurki saga ikoiga hakchang phania manarabasu matup thona kakpa matamda manarabasu khutki khusa haibasidi kanaguma mataga manabanati asumna khutki khusa yarukpasida makhoi chingna kirami masigi matungda landlord yumbu duda paupiki madudagi yumbu aduna police ki miosing paupiki mafam aduda police ki team laki police ki team angak poiki karin yum asigi asumna makhoi ki pipeline se phumlaga masibu thugaiduna sengdokna nabgi honaraga mi ki khusa yawba haibasibu karin adurabadi ka sing asigi manungda mi halaga madubu matup kaya thona kaklaba matungda washroom da madu thadar ko igeni haina khankirab masigi matungda police na plate adu da leba miyo sing plok kokhatki amamam to oina wahangki adubu makhoi washroom da sumaina amuktot makhoi sana jingbugi piece thadadi haibo wafu maraki masigi matungdagi plate adu da room number 602 hariba ka si thonglonduna leke police na hariba sigi mi yawbrahin hangke landlord aduna mahakti mafum sida lakpo kuidri numit kharani hapta ne asigi manungda mahak ka barha lobbuda ngairi madugi matungda mahaki address adu landlord tagi police na loki masida mahaki maming ase Pintu Kisan Sharma asumna ko masigi matungda landlord ki miyo aduna address pirpadagi maha police na fagat ki amromda police na mahapu phaba chalingeda lemhoriba police ki miyoi sing aduna mahakna leiriba ka adu thong so adu extra thong so ama landlord tigi loruka ka adu hangdoktuni yeng ka adu da mi amata leiti haibadi mi leibagi mong amata leiti asumna ka adugi manungda changba matamda
ꯏꯅ ꯄꯣꯝꯆꯥꯏ ꯆꯥꯏꯕ ꯏ ꯇꯥꯔꯒ ꯇꯩꯊꯣꯛꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯃꯅꯝ ꯅꯝꯈꯤ ꯃꯁꯤꯗꯒꯤ ꯆꯤꯡꯅꯈꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯐꯥꯔꯒ ꯀꯁꯇꯗꯤꯗ ꯄꯨꯔꯛꯈꯤ ꯀꯥ ꯑꯗꯨ ꯁꯤꯜ ꯇꯧꯔꯝꯃꯤ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯥꯗꯣꯡꯁꯤꯡ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯃꯥꯟꯕꯁꯤꯡ ꯃꯆꯦꯠ ꯃꯆꯦꯠ ꯈꯔꯁꯨ ꯐꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯇꯧꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯤꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯏ ꯇꯩꯔꯝꯕ ꯑꯃꯗꯤ ꯏ ꯆꯥꯝꯊꯣꯛꯈꯤꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯁꯔꯨꯝꯗ ꯑꯁꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯄꯤꯁꯁꯤꯡ ꯑꯁꯤ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯐ꯭ꯂꯁ ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯃꯔꯨꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯅꯤꯅ ꯋꯥꯍꯣꯡ ꯄꯥꯎꯍꯣꯡ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯑꯁꯦꯡꯕ ꯑꯗꯨꯈꯛ ꯇꯥꯅꯤꯡꯕꯗꯒꯤ ꯍꯪꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯩ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯃꯁꯥꯅ ꯃꯔꯥꯟ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯔꯛꯈꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯣꯂꯥꯠꯀꯔ ꯃꯦꯊꯜ ꯑꯦꯂꯥꯏꯁ ꯕꯤꯅꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯃꯍꯥꯛꯀꯤ ꯆꯍꯤꯅ 55 ꯂꯣꯏꯅꯅ ꯄꯤꯟꯇꯨ ꯀꯤꯁꯟ ꯁꯔꯃ ꯍꯥꯏꯕꯁꯤꯅ ꯁꯨꯞꯅꯇꯒꯤ ꯆꯍꯤ 33 ꯀꯣꯂꯥꯠꯀꯔ ꯀꯅꯥꯅꯣ ꯃꯍꯥꯛ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯤꯟꯇꯨ ꯀꯤꯁꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄ꯭ꯔꯤꯟꯇꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯁ ꯑꯗꯨꯗ ꯃꯥꯅ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯄ꯭ꯔꯦꯁ ꯑꯗꯨꯗ ꯆꯠꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯈꯤ ꯑꯁꯨꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯅꯛꯅ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝ ꯇꯤꯟꯅꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯈꯦꯟꯅꯔꯕꯁꯨ ꯇꯤꯟꯅꯔꯕꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯄꯤꯟꯇꯨ ꯀꯤꯁꯟ ꯁꯔꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯈꯛꯇ ꯄꯨꯒꯦ ꯄꯩꯁా ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯟꯇꯨ ꯀꯤꯁꯟ ꯁꯔꯃꯅ ꯀꯣꯂꯥꯠꯀꯔꯗ ꯄꯤꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯩꯁా ꯑꯗꯨ ꯍꯟꯗꯣꯛꯂꯣ ꯃꯍꯥꯛ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥ ꯑꯗꯨ ꯀꯟꯅ ꯊꯧꯃꯟꯕꯗꯒꯤ ꯂꯨꯄꯥ 90,000 ꯃꯤꯊꯥꯜ ꯀꯣꯂꯥꯠꯀꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯤꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯁꯨꯅ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯄꯤꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯐꯥꯎꯕ ꯇꯧꯅꯈꯤ ꯂꯝꯕꯤꯗ ꯄꯩꯁꯥ ꯊꯧꯅꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯇꯧꯅꯕ ꯀꯌా ꯊꯣꯛꯈꯤ मसीगे मतुंग महांगना ताब मतमदा मिथाल कोलाटकर हाइबा मियोय असि महाकी चहीदुगा महाक इनौनौना लोहोंगदौरे हाइबा पाव अमखक ताखि मदुदा पितु किशन शर्मना महाकी पैसादी पिथोक्त्रगा महाकना लोहोंगनी हारिबसि पैसा लेना मागी पैसा असि पिथोक्त्रिबनि हाइना महाक यामना वारोखिरम मसीगे मतुंगदा महांगना बिरार इलाका हाइबदि पिंटू किशन शर्मना लेरिबा मफम असिदा वारी सानसि लाव हाइना कोखि मतम अदुदा महाक पैसा पीबा ngamlo हाइखि पैसा पीबा ngamद्रबसु नाहाकि लोहोंगदुगी मथांगदनि वारी सानसि हाइना कोखि अदुबु मतम अदुदा कोलारकरि चमचमना बिरार इलाका मुंबई के स्कूल मफमसि लाखि मसीगे मतुंगदा मखोयनि वारी सानखि पैसा थौबा मतमदा आइगि पैसाना पीबा नंगना ngamद्रगा नहंगना लोहोंगनबगिदमक सिलिबसि आइबु सितबनि आइगि पैसा दो पियो हाइखि मतम अदुदा महाक लोहोंगदौरे लोहोंगबा लोइरगा पीगे असुमना मखोयनि मरै तौनखि खंगहौदना महाकी पैसा पीदबदुदगी वारौबगा लोइनना मनाक्ता तारंबा चैतुप अमना कोलाटकरकी मकोक्ता पिंतुना चैनि कंथकिरम मतम अदुदा महाक साउबोय करिबोय महाकपु हाटके हाइना अतमनना तौबा नत्रबसु साउदुना कल्लुबा चै अदुना लैमाइदा कोलाटकर मखादा ताखि मकोक्तगी इ लेप्तना चिंथरमि मसीगी मतुंगदा महाकना तौरिबसि करिनो महाकसु खंजानाखिरम अदुबु कोलाटकर मफम अदुदा थवाई मांगि महाकना सिरबनिना पुलिसना फारबदि पिंटू किशन महाकसु मपुंची सुप जेलदा लेगेदोरिबनि अदुबु मसी खंगलक्त्रिङेदा महाकना असीबा मसा अदु महाकि कादा महाकना चिंगसिनखि अमदि मफम अदुदा तारिबि इसिंग अदु इसिंग हाइजिनदुना महाकना चामथोखि अमदि महाकि का अदुदा असीबा मसा अदु मुपोरकु मतमदा का अदुगि मनुंगदा इ के हमरुम ताखि अदुसु महाकना तैथोखि मसीगी मतुंगदा महाक करि तोक्सिगे हाइदुना युमयादा हंगदना चतुना लेखि तोफम खंगलक्त्रबदा असीबा मसासि मफम अदुदगी महाकना पुदुना चतपदि ngamlaro अदुरबदि करमना पुगनि अदुरबदि मतुप कया थोंगना कक्लगा पुरबदि मसिनि हेना नुंगाइगनि खंखि मसिगी मतुंगदा महाकना प्लान अमा लाखि महाकि प्लान अदुगी मनुंगना मदुगी मतुंगदा असीबा हक्सांग अदु महाकना चाउना मतुप अहुम मरि थोंगना कक्किरम अमदि महाकना तोंगान तोंगान बेग त महाकना
ꯃꯤꯊꯥꯜ ꯀꯣꯂꯥꯠꯀꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯆꯤꯟꯈꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯄꯤꯟꯇꯨ ꯀꯤꯁꯟ ꯁꯔꯃꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯗ ꯒ꯭ꯂꯣꯕal ꯁꯤꯇꯤ ꯐ꯭ꯂꯦꯠ ꯑꯃꯗ ꯃꯍꯥꯛ ꯔꯨꯝ ꯅꯝꯕꯔ 602ꯗ ꯚꯔꯥ ꯂꯧꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯕꯤꯔꯥꯔꯗꯒꯤꯅ ꯒ꯭ꯂꯣꯕal ꯁꯤꯇꯤ ꯐ꯭ꯂꯦꯠ ꯑꯁꯤ ꯐꯥꯎꯕ ꯆꯠꯄ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 200 ꯈꯔ ꯍꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯄꯤꯟꯇꯨ ꯀꯤꯁꯟ ꯁꯔꯃꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯃꯗ 2-3 ꯊꯣꯛꯅ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯂꯣꯀꯦꯜ ꯇ꯭ꯔꯦꯟꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯣꯀꯦꯜꯒꯤ ꯇ꯭ꯔꯦꯟ ꯑꯃꯗ ꯃꯍꯥꯛꯅ ꯃꯗꯨ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯃꯈꯨꯠꯇ ꯕꯦꯒꯅ ꯄꯥꯏꯔꯒ ꯕꯦꯒ ꯑꯗꯨ 2-3 ꯊꯣꯛꯅ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯏꯅꯧ ꯅꯧꯅ ꯂꯧꯔꯤꯕ ꯒ꯭ꯂꯣꯕal ꯁꯤꯇꯤ ꯐ꯭ꯂꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯃꯁꯥꯗꯨ ꯄꯨꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯀꯥ ꯚꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯡ ꯇꯝꯅ ꯀꯣꯂꯥꯠꯀꯔꯒꯤ ꯃꯁꯥ ꯑꯗꯨ ꯄꯤꯁ 100ꯒꯤ ꯃꯊꯛꯇ ꯀꯛꯊꯠꯂꯝꯃꯤ ꯌꯥꯝꯅ ꯄꯤꯛꯅ ꯃꯤꯑꯣꯏꯕꯅ ꯁꯥ ꯁꯦꯝꯕꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗු ꯄꯤꯛꯅ ꯃꯍꯥꯛꯅ ꯀꯛꯊꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯀꯨꯃꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯔꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯃꯍꯥꯛꯅ ꯐ꯭ꯂꯁ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯄꯤꯁ ꯀꯌꯥꯃꯔꯨꯝ ꯄꯤꯛꯅ ꯀꯛꯊꯠꯂꯒ ꯀꯨꯃꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣ 70-100-30 ꯇꯉꯥꯏꯐꯗꯅ ꯀꯤꯂꯣ 30ꯒꯤ ꯆꯥꯡꯗ ꯂꯨꯝꯂꯕ ꯀꯣꯂꯥꯠꯀꯔꯒꯤ ꯃꯁꯥ ꯑꯗꯨ ꯀꯨꯃꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯍꯩꯗꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯂꯁ ꯇꯧꯍꯟꯕ ꯃꯇꯝꯗ ꯀꯨꯃꯨꯠ ꯑꯗꯨꯗ ꯁꯥꯗꯣꯡ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯐꯝ ꯑꯃꯗ ꯄꯠ ꯄꯨꯝꯗꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯗ ꯇꯝꯖꯈꯤꯕ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯍꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯄꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯄꯤꯟꯇꯨ ꯀꯤꯁꯟ ꯁꯔꯃꯅ ꯃꯔꯥꯟ ꯑꯁꯤ ꯌꯥꯖꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯊꯣꯛꯄ ꯍꯟꯗꯛꯀꯤ ꯖꯅꯋꯥꯔꯤ ꯊꯥ 2019ꯒꯤ ꯆꯪꯉꯛꯄ ꯃꯇꯝ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13 ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯄꯩꯁꯥ ꯄꯨꯔꯨꯕꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯨꯔꯨꯕꯗ ꯂꯨꯄꯥ 9,000 ꯁꯤꯡꯍꯧꯗꯕ ꯂꯨꯄꯥ 9,000 ꯁꯤꯡꯉꯒ 70 ꯁꯤꯡꯍꯧꯗꯕꯒꯤꯗꯃꯛ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯑꯗꯨꯅ ꯈꯪꯍꯧꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯜꯂꯒ ꯃꯀꯣꯛꯇ ꯊꯣꯝꯂꯨꯕꯗꯒꯤ ꯄꯤꯟꯇꯨ ꯀꯤꯁꯟ ꯁꯔꯃꯅ ꯏꯆꯨꯝ ꯆꯨꯝꯅ ꯏꯔꯥꯟ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯀꯔꯤ ꯇꯝꯁꯤꯟꯕꯤꯕ ꯌꯥꯏ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯦꯁ ꯑꯃꯗ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟꯗ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯣꯛꯈꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯈꯖꯤꯛꯇꯪ ꯄꯟꯖꯔꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯃꯤꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯣꯏꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯁꯤꯗ ꯅꯣꯡꯃ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕꯅ ꯈꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩ ꯑꯃꯅ ꯃꯄꯨꯔꯣꯏꯕ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯨꯈꯝꯗ ꯊꯣꯝꯈꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯊꯣꯝꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯩꯐꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯏ ꯊꯣꯛꯃꯟꯕꯗꯒꯤ ꯀꯥ ꯑꯗꯨꯗ ꯁꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯛꯄ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯇꯨ ꯀꯌꯥ ꯊꯣꯛꯅ ꯀꯛꯈꯤ ꯈꯔ ꯑꯃꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯃꯆꯤ ꯈꯔꯗ ꯂꯩꯕꯥꯛꯇ ꯀꯣꯝ ꯇꯧꯊꯣꯛꯇꯨꯅ ꯐꯨꯝꯈꯤ ꯈꯔꯅ ꯑꯁꯨꯝꯅ ꯋꯥꯁꯔꯨꯝꯗ ꯑꯃꯗꯤ ꯀꯨꯃꯨꯠ ꯃꯅꯨꯡꯗ ꯊꯥꯗꯔꯒ ꯐ꯭ꯂꯁ ꯇꯧꯈꯤ ꯈꯔ ꯑꯃꯅ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯕꯗ ꯃꯤꯑꯣꯏꯁꯤꯡꯅ ꯀꯤꯒꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯇꯨꯞ ꯀꯛꯂꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯁꯦꯝꯕꯒꯤ ꯇꯥꯏꯞꯇ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯕꯤꯔꯌꯥꯅꯤ ꯁꯦꯝꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯐꯥꯕ ꯃꯇꯨꯡꯗ ꯀꯅꯥ ꯄꯤꯖꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯊꯪꯅꯔꯤꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛꯀ ꯌꯥꯅꯗꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯤꯒꯤ ꯍꯛꯆꯥꯡꯅ ꯁꯦꯝꯕ ꯕꯤꯔꯌꯥꯅꯤ ꯄꯤꯖꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯌꯥꯝꯅ ꯑꯀꯤꯕ ꯋꯥꯐꯝꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ 39 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯅꯧ ꯅꯧꯅ ꯄꯨꯖꯔꯛꯂꯤꯕ ꯀꯦꯁ ꯑꯃꯒ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯁꯨ ꯍꯟꯗꯛꯀꯤ 2019ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 38 ꯁ꯭ꯋꯥꯏꯁꯤꯗ ꯀꯦꯁꯁꯤ ꯂꯣꯏꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯑꯃꯅꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅ ꯑꯣꯒꯁꯀꯤ ꯇꯥꯡ 3 2011 ꯒꯨꯔꯨꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯇꯥꯔꯒ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯉꯛꯀꯅꯤ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯁꯤꯗꯕꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯪꯒꯣꯏꯕ ꯉꯥꯛꯇꯅꯤ ꯀ꯭ꯔꯥꯏꯝ ꯇꯥꯔꯒ ꯃꯤ ꯑꯃꯅ ꯅꯣꯛꯀꯅꯤ ꯀ꯭ꯔꯥꯏꯝ ꯇꯥꯔꯒ ꯃꯤꯅ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯔꯣꯏ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤ
ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯊꯣꯛꯂꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯝ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯅꯅꯕ ꯌꯥꯅꯤꯡꯗꯅꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯉꯁꯤꯒꯤ 39 ꯁꯨꯕ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯀꯦꯁ ꯒꯨꯔꯨꯒ꯭ꯔꯥꯝ ꯃꯐꯝ ꯑꯁꯤꯗ ꯑꯣꯒꯁꯠꯀꯤ ꯇꯥꯡ 3ꯇ ꯃꯤꯁꯤ ꯑꯃ ꯀꯛꯊꯣꯛꯈꯤ ꯃꯤꯁꯤ ꯑꯁꯤꯗꯤ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯍꯥꯁꯤꯡ ꯀꯧꯏ ꯃꯍꯥꯛ ꯗꯣꯛꯇꯔ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛꯇ ꯃꯍꯥꯛ ꯊꯕꯛ ꯆꯠꯈꯤ ꯀ꯭ꯂꯤꯅꯤꯛꯇ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯃꯝꯗ꯭ꯔꯤꯉꯩ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛꯇꯒꯤ ꯃꯍꯥꯛ ꯇꯞꯅ ꯊꯣꯔꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗꯁꯨ ꯃꯤ ꯑꯗꯨꯝ ꯆꯠꯅꯕ ꯃꯤ ꯑꯎꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯅꯕ ꯖꯒꯥ ꯑꯃꯗ ꯍꯦꯜꯃꯦꯠ ꯎꯞꯄ ꯃꯤꯑꯣꯏ 4-5 ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ ꯑꯇꯝꯅꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯠꯇꯅ ꯍꯦꯜꯃꯦꯠ ꯎꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯣꯛꯇꯔ ꯃꯍꯥꯁꯤꯡ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯁꯤꯡ ꯈꯪꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯃꯍꯥꯁꯤꯡ ꯑꯗꯨꯃꯛ ꯁꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯊꯨ ꯃꯈꯣꯏ ꯇꯧꯕꯗ ꯃꯤꯑꯣꯏ 3-4 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯊꯧꯔꯛꯄ ꯕꯥꯏꯛ ꯑꯃ ꯍꯨꯟꯇꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤ ꯑꯃꯗ ꯅꯞꯄꯒ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯗꯣꯛꯇꯔ ꯑꯃ ꯂꯝꯍꯥꯡꯗ ꯍꯦꯜꯃꯦꯠ ꯎꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯄꯥꯎꯇꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯗꯣꯛꯇꯔ ꯑꯃ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯈꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯃꯈꯣꯏꯅ ꯎꯍꯧꯕꯗ ꯍꯦꯜꯃꯦꯠ ꯎꯞꯄ ꯃꯤꯑꯣꯏ 4-5 ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯈꯥꯝꯃꯒ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯣꯟꯗꯣꯛꯂꯝꯕ ꯕꯥꯏꯛꯅꯤ ꯍꯥꯏꯗꯅ ꯕꯥꯏꯛ ꯑꯃꯒ ꯎꯠꯂꯤ ꯃꯁꯤ ꯅꯠꯇꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯕꯥꯏꯛ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯒꯤ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯇꯝꯈꯤ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯁꯤꯒ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯪꯈꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯇꯤ ꯗꯣꯛꯇꯔꯅꯤ ꯀꯅꯥ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯈꯤ ꯃꯍꯥꯛꯇꯤ ꯃꯤ ꯑꯃꯠꯇꯒ ꯈꯟꯅꯗꯦ ꯌꯥꯝꯅ ꯐꯕ ꯗꯣꯛꯇꯔꯅꯤ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯊꯤꯈꯤꯕꯗ ꯒꯥꯔꯤꯒꯤ ꯃꯄꯨ ꯑꯃ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯄꯨ ꯑꯁꯤꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯃꯤꯅ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤꯅꯤ ꯑꯩꯗꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯤꯍꯥꯠ ꯑꯁꯤꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯤꯒꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯒꯥꯔꯤ ꯃꯥꯡꯈꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯄꯨ ꯑꯁꯤꯗꯤ ꯆꯤꯡꯅꯗ꯭ꯔꯦ ꯄꯨꯂꯤꯁꯅ ꯃꯤꯁꯤ ꯑꯁꯤꯒꯤꯗꯃꯛ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯈꯤꯕ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯋꯥ ꯍꯪꯈꯤ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒ ꯈꯖꯤꯛꯇꯪ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯈꯤ ꯃꯁꯤꯒꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯪꯂꯕꯗꯤ ꯈꯪꯕ ꯉꯝꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏꯗ ꯑꯃꯨꯛ ꯍꯪꯕ ꯇꯥꯏ ꯄꯨꯂꯤꯁꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯞꯅ ꯆꯠꯊꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯈꯨꯟ ꯑꯃꯈꯛ ꯐꯪꯈꯤ ꯃꯗꯨꯗꯤ ꯁꯤꯔꯤꯕ ꯗꯣꯛꯇꯔ ꯃꯍꯥꯁꯤꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀ ꯇꯠꯇꯅ ꯍꯦꯛ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯩ ꯍꯥꯏꯕ ꯑꯃꯈꯛ ꯄꯥꯎ ꯇꯥꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯤꯕꯅꯣ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯔꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯔꯝꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯦꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯈꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯛꯈꯠꯄ ꯍꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯛꯈꯠꯄ ꯍꯧꯈꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯦꯡꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯗꯣꯔꯛꯈꯤ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯃꯍꯥꯁꯤꯡ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯍꯥꯏꯈꯤ ꯅꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯣꯡꯗꯣꯛ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯒꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯗꯤ ꯇꯧꯒꯅꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯂꯥꯟꯅ ꯎꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯃꯈꯣꯏ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯄꯨꯂꯤꯁꯅ
soidanamaki nupi asigi mahakki khujil thorangdagi oibo oigani haiduna khanki adubu khudam changdam sakhi leitabani na fabadi ngawkidi masigi matungda police namuk nakoina na amuk mahakki mapam lamdam asomda leiriba mising tongan tongan ba wahangki wafam khara khangki madudi ahan mamatamda doctor mahasing na loriba nupi asi mahak oja oinana nabagi damak mahak training torami matam maduda oja oinana nabagi damak training toramba pradhan amagi machanupa Dharambir kauba amakaka mahakka yamna nungsine adubu makhoi ani asuk yamna nakna nungsinaba asidagi makhoi ani nupa nupi oibagi mari fawba lanthokki masina maram oiraba matung makhoi ani hena naksinaki adubu luhongba matamdana imung manungna mahasing hariba doctor sida luhongki adubu mahak luhonglaba matung phawda Dharambir hariba pradhangi machanupa siga mari leinarakibani masigi wafam asina oirakanda makhoigi imung manungda yamna tattana ningai sangdanabani haiki masigi matungda imung manungna mu makhoina losilamba wake haidurki madudi doctor mahasing hariba miyo asina lambida lakpa matamda Dharambirna lambida thalaga mahakna lawraba lohongduna leiraba nupi adu kari numitta khainagadabano haidana mahakna lambida yamna karim ka thainaba tattana toki nangna loriba nupido aigi nupini nangna karama matamda nupidu khainadoino asumna mahakpu yamna kianki adubu doctor mahasing haiki hojiti hokre aigi nupi oiraban nahawai nakoina leina kiba marido swaida lepo aina koi bunga pigi makata na lambido noi chatharagan yamna thamoi chauna mahakna asumna kathukpaga loina na wafam sing asi hairame matam maduda Dharambir na yamna karem ka thainaki nangna nupi edu khaina da tardi aina nangi na thakta torok khodi makto nangni yagadam nang siba masung changbai gi khutale yam thuna nang nupi du khaina adu ibane na lainari ba mari sida nangni gelakon nangna nupi du khaina bunga moido rogana ibani na lainari ba mari sida nangni gelakon asumna yamna usetana doctor mahasing da Dharambir na haiki haiba wafam se imung manungdagi wafam se pongdorki adubu wafam asida mahakki nupidi karimta hairamti tumina adumaglaki masigi matungda police ki informer na pau pirakpada mihat adude yauba makhoi mi ohum mari informer gi matengdagi makhoi fakiram makhoi faraba matungda police na wahang pahang toki foki chaiki masigi matungda yamna ngakliba wafamdi thogdok aduda phariba miyoi ohum aduna makhoina huranbada sizinakhiba gari ama mi hatpaduda sizinaba gari loinana numit adugi thogdok tu sizinakhiba gari adu makhoina hurankiba miyoi amaga Dharambir hariba mi asiga makhoigi thabak asida yawi haiba wafamsi adubu makhoi mari farabasu hariba thogdok asida chenariba gari huralakiba miyoi aduga loinana Dharambir hariba sigadi police na phaba ngamlamte maramdi gari huraliba mihat pada yauriba case asida chenariba nupadu mafam adudagi mahak lot kiram amaromdana Dharambir mahak school gi oja oiram high school amagi mahak Gurugram da leiba high school amada mahak oja su oiram matam maduda police na mahak asi case asida chenare haiba khangki adubu kana amatana mahak uphaba ngamkidi madugi maramdi mahak pradhan amagi machani Gurugram no masak khangba rajniti gi asigumlaba makok thongba phawbada imung manung aduga mari leinaba maramna mahak uphagi haina toba matamda mahak pharuno haiduna adumak matak thongba singdagi kolaki investigation torokpada wahang pahungge haina police na kawbada su mahak achouba kharana hektamak adumak call torki adubu rajniti haibasidi matam chupagi nathi police ki chinpamda leiriba miyoi singdi mahakki sinpam asigi rajniti ga mapunsi sangbadi miyamni hena dum khang masigi matungda matam kuina phaba ngamlaktabadu handakta 2019 October gi kontra mathoida Dharambir police na phaki maramdi makhoigi political gi leiramba akal athau singdu makhoigi state aduda makhoigi ni haina leiramba singadu amatta lekhidi sarkar honglaki sahi laki asigum loba matam asida 2011 da thokiba thodok asi asumna Dharambir haribasi police na phaki adubu
Dharambir fadringagi mamangda gari huranbagi case amada Raju hariba miyo amakak faki. Raju hariba miyo isi kanano. Raju hariba miyo isi numit asida gari bike amo hundok lama bike huranbada yauba huranba makok madun. Mahak fabadagi case asida Dharambir mahak yawi haina inong nong na hairakpa amadi Gurugram gi leriba police station adugi officer aduna Hojik oza oiriba Dharambir hariba case asida yawi haribani na faba tabani. Asumna inong nong na mahak na farakpadagi case asigi waroisin amalakibani. Masigi matungda taseng na tawdok aduda doctor adubu halibadi Dharambir mahak na di kapkibanati. Makoy ba nungmay na kapati 2011 da adu magfaki makoy jail da dumaglaydi. Adubu yam na ngagliba wafam di gari huran bada Chenarakpadagi fariba Raju asina police na wahang pahang tawbagi phu chaiba matamda makoy na tawdok amakak thon ki hariba tawdok adugi damak Dr. Mahasing hat na nanabagi damak Dharambir na lupa lakun nga mga piki haiba wafam asini. Asumna khwaidagi ngagliba wafam di Dharambir na matam aduda 2011 da Dr. Mahasing hat na nanabagi damak lupa lakun mga piki haiba wafam asini. Aning ba apama mapangtung na nanabagi damak mi ama hat na nanabagi damak lupa lakun nga mga yam kraba pisani. Yuma masama mahitama karbar ma hudok pa yaba pisani. Adubu ngasigi case asida Dharambir na lupa lakun nga mga mahak aron ba marilay na riba Dr. Mahasing ginupi aduga aron ba marilay na bayana na nabagi damak amadi ayat papibagi damak Dr. Mahasing hat na nabagi damak lupa lakun nga mga piraga supari pido na miyosing aduda hat na nabagi damak pagkalanki. Adubu hawjikti police ki khutta Dharambir tare case adu tataseng na mahak na nungmay na kapig yawrudrabasu plan asidi mahak kini haiduna khanglabani na mahak ki mathakta charge thangkalaba matungda mahakbu chairak piba masana tabani. Masini ngasigi late night story kuntraga nipan suba tangkak. Ngasigi tangkak asida ngarangi tangkak aduga hapchinjaraga ngasigi tangkak amaga punna hapchinjaraga miyamgi damak sandok chaba thoromni tabiraga adongi thamoida kari fawibage adongi comment box ta adongi wakalon share tobibi yagani minute khara ngaijari. Hojik Davi Kre Late Night Story Kuntraga Nepal Subatangka Thoram Lantok Tuna Tahanjaribasi Megahertz 90.0 da Sandok Chiriba Wahong Radio Amadi Diamond TV gi Thoram Paring Singh Ngahaki matung amung lantok chagani Inspector Tegi Anoba episode listing amaga Chambri Yankai Nithoi Suba Angambagi Yankai Nepal Suba Tangka YouTube amadi Facebook ta lebiriba singna mathangi page ta lakbiduna Inspector Tayagi Anoba episode charu yaminasi nghaktang gi oinadi pomnamak tagi lapthok chari pomnamak pu khurum chari